National Socialist Council of Nagaland NSCN na Indian Security Forces na Kuki militant groups na Maitai revolutionary groups da lan chathabada mating pangle haina megi tang taram angada phongdokre. Wafam asi NIA na file tarukiba charge sheet ta pankiba Union Government ki Prime Minister Narendra Modi ga ing isingani taram angada framework agreement tawnakiba NSCN IM Naga outfit ama oiriba sina lo na thingkraba Maitai outfit anina Manipur da sangsinbada NSCN IM na mating pangsinle haina na phongdokraba matung NSCN IM ki maikaidagi phongdorakuni haina the Hindu pausena phonglagli NSCN IM na makata na phongdokibada Indian Security Forces singna logistic amadi material support sing KNA-B da mating piduna Maitai revolutionary sing Myanmar da leiriba singi mathakta an chathabada mating pangsile haina makata na pausina hai